Miang tabi pa puno po Gorbachev na hanu magtada taram na opsyoni. Lupa lising tara dagi horga lupa lising yang kay pau gi manung da leiba lupa lising tara gi range ta amadi kun gi range ta mathang manau nai na range kudi makta leiba segment kudi makta leiba khwai dagi faba base phone amam khangit charga semjaba video ni video asu miang tabi pa singna video asu like to sin biramu channel asu subscribe to ba singna su channel asu subscribe to sin biramu ngasi gi video asi patang asi da hujar ge video asu loi pa phau batang miang tabi Meeting tabiri papum no po han magtada taram na okchari amadi ngasi gi video asidi handak jahi chatkiba 2021 asida lupa lising tara dagi horga lupa lising yang kai phawgi manung da leiba magi segment da faidagi best oiba phone amam khangat charga semjaba video aduni video asibu miang tabiri basingna video asibu like toksin biram ngasi list asigi ahan badalai riba phone adudi lupa lising tara gi makha da leiba khwaidagi faba phone aduni hairiba phone asudi Realme Narzo 30A hairiba phone asini phone asida MediaTek Helio G85 ki processor 6000 mAh ki battery amadi 18 watt ki fast charging piri phone asida 4GB RAM gi LPDDR4X RAM amadi 13 megapixel plus 2 megapixel gi dual camera na maningda duga selfie gi damakta 8 megapixel camera piri phone asi hokiba February ki tang kun gamari ingso lising ani ga subna kun ma thoida launch tokiba phone amani ngasigi list asigi ani subda leiba phone asidi lupa lising tara manga fawgi manungda leiba khwaidigi faba phone aduni hairiba phone adudi Moto G40 Fusion hairiba phone asini phone asida Snapdragon 732G processor 6000 mAh ki battery 20 watt ki fast charging loinana 64 plus 8 plus 2 megapixel ki triple camera na maningda aduga selfie ki damakta 16 megapixel ki selfie camera piri hairiba camera sing asida 4K 30 fps da video number yai loinana 6GB 128GB ki phone ni 120Hz ki screen refresh rate amadi HDR10 chingba noba features kaya support togi hairiba phone asi lupa lising 35 gi makha da leiba khwaidagi faba Snapdragon 732G yauba phone aduni maram aduna hairiba phone asi lupa lising 35 gi range leiba khwaidagi faba phone gi range ta lokhatchabani Moto G40 haukiba megi tang ama ingsok lising aniga subna kunma thoida launch sokiba phone ni mathangda list asigi ahum subda leiba phone asidi lupa lising kun fawgi manung da leiba khwaidagi faba phone aduni hairiba phone asidi Poco X3 Pro phone asida Snapdragon 860 flagship processor 7nm the best over loinana 5160 mAh ki battery 33 watt ki fast charging hairiba charger asina 100% asi 59 minute ki manungda charge tawba ngami camera da 48 amasung 2+2 ge quad camera na maningda aduga selfie ki damakta 20 megapixel ki selfie camera piri phone asida su 4K 30 fps the video number 120Hz ki screen refresh rate HDR10 chingba support tori IP53 gi dust and splash protection Gorilla Glass 6 stereo speaker na chingba anoba features kaya yaukiba phone ni hairiba phone asisu haukiba March ki tang kun ga nithoida launch tawkiba phone ni list asigi mathang tarakpada leriba phone asidi lupa lising kun manga fawgi manungda leiba khwaidigi faba phone aduni hairiba phone adudi iQOO G5 phone asida Snapdragon 778G 5G processor battery da 5000 mAh ki battery 44 watt ki fast charger loinana hairiba charger asina 50% asi 20 minute ki manungda charge tobangami phone asida 8GB 128GB loinana 64 plus 8 plus 2 megapixel ki triple camera na maningda aduga selfie ki damakta 16 megapixel ki selfie camera piri hairiba phone asigi camera asidasu 4K 30 fps na chingba video number yai stereo speaker 120Hz ki screen refresh rate HDR10 Panda glass protection na chingba anoba features kaya phone asidasu uba phangli hairiba phone asi September gi tang kulga humdoida launch tawkiba phone ni list asigi mathang tarakpada leriba phone asidi lupa lising kuntra gi manungda leiba khwaidagi faba phone aduni
phone asidi OnePlus Note 2 hairiba phone asini. Phone asida MediaTek Dimensity gi 1200 5G gi flagship processor, 4500 mAh ki battery, 65 watt ki fast charging na chingba piri. Hairiba charger asina 100% asi 30 minute ki manungda charge toba ngami. Phone asisu 8GB 128GB ki loinana 50 plus 8 plus 2 megapixel gi triple camera na maningda aduga selfie gi damakta 32 megapixel gi selfie camera piri. Phone asidasu 4K 30 fps the video namba, electronic image stabilization, optical image stabilization, Gorilla Glass 5K protection, 90Hz screen refresh rate, HDR10 na chingba anong features kaya yauri. Fluid AMOLED display, in-display fingerprint na chingba hairiba phone asida dual 5G na chingba su yauri. Phone asisu July kitang 19 da launch tawkiba phone amani. List asigi mathang tarakpada lairiba phone asidi hairiba price range asi khajitang chokhat hanjaraga lupa lising kunthra dagi horaga lupa lising nifu faugi manungda leiba khwaidagi fava phone aduni. Hairiba phone adudi Samsung Galaxy S20 Fan Edition 5G. Phone asida Snapdragon 865 5G flagship processor na chingba yauri. Phone asida 4500 mAh ki battery, 25 watt ki fast charger support tawpa taragasu 15 watt ki wireless charging, 4.5 watt ki reverse charging na chingbasu pili. Camera da 12 plus 8 plus 12 megapixel ki triple camera na maningda hairiba camera asida optical image stabilization, electronic image stabilization na chingba features camera yauri. 32 megapixel ki selfie camera, Super AMOLED display da 120Hz screen refresh rate, HDR10 na chingba support tawri. IP68 ki waterproof amadi always on display na chingba su yauri. Stereo speaker, in-display fingerprint sensor na chingba loinana Samsung Pay na chingba anoba features kaya phone asida uba phangli. Hairiba phone asi September gitang 18 da launch tawkiba phone amani. Ngasigi list asigi aroibada leiriba phone asidi lupa lising yankay gi manungda leiba khwaidagi fava phone aduni. Hairiba phone adudi iPhone 11 ni. Phone asida A13 Bionic chip, Apple iOS 13 na chingba OS amadi anoba makhalgi secure amadi update oiraba operating system na chingba uba phangani. Phone asida 3110 mAh ki battery amadi 18 watt ki fast charging na chingba piri. Hairiba charger asina 50% asi 30 minute ki manungda charge tawba ngami. Phone asida wireless charging loinana 12 plus 12 megapixel ki dual camera na maningda aduga selfie ki damaktasu 12 megapixel ki camera piri. Camera asing asida optical image stabilization, electronic image stabilization na chingba anoba features kaya soidan maki uba phangbigani. Stereo speaker amadi 4K 60 fps ta video namba yai. 4GB 64GB ki phone, Retina display, IP68 ki waterproof amadi Apple Pay na chingba anoba features kaya uba phangani. Toying kumsung hairiba phone asi 4G phone. Masining asigi oinadi lupa lising tara dagi horaga lupa lising yankay fawbagi manungda leiba hawkiba jahi ingsok lising aniga kunga mathoida khwaidagi faba magi segmenta afaba phone sing amam khangatjaraga semjaba video adu. Video asibu miyang tabiribasingna video asibu like tawsinbiramu amadi channel asibu subscribe tawdribasingnasu tungdasu asigumnaba video kya yengbinabagidmakta channel asibu subscribe tawsinbiramu. Masining asigi chatkigadaroba 2021 hairiba chahi asida launch tawkiba khwaidagi faba phone sing matangda khangatjaraga semjaba video asibu miyang tabiriba singna video asibu like tawsinbiramu channel asibu subscribe tawdriba singnasu channel asibu subscribe tawsinbiramu tungdasu asigumlaba nungairaba video kya yengbinabagidmakta channel asibu subscribe tawsinbiba amadi notification bell da nambiba kawbiganu amadi channel asida pibiningba suggestion leiragasu ngasigi video gi comment section da sungsoi soidan ibiramu. Ngasigi oinadi video asi matang asida losinjari tungda anoba video amada amuk thengnarasi matam adu fawgi damakta di mayam puna magtagi kainabagi athang nijari.